Manipur Home Guard ki RTI ga mari lenana High Court na Leingakna Paokhum Piraknaba Khanghankhre Manipur Home Guard ek ki matung in organization asida leitaba tongan ba posting the promotion pirambagi Wathok na chenabasing amadi hangduna leidiba post masing khanghanbiu haiduna right to information RTI ek ki makhada haukiba chahi English ngani kun mangagi December ni panda Manipur Information Commission da wakatki haukiba July Mapanda Commission na Piraknaba Paokhum da chamamnaba leibidagi Paokhum adu singnaraduna WP Clause C number 527 of 2026 ama thangatuna High Court of Manipur da yanglem mangi singna wakatki ngarang High Court of Manipur gi just anthem bimol gi court ta wayal chathaki wayal aduda nakalanima ki wafum kupna tarabatungda lengaki Mari Lainaba Singda, Chayol Marigi Manungda Paokhum Piraknaba, Aiba Cherol Thaki, Aiba Cheroladu, Leingaki Ukil Loki, Amadi, Petitioner the Su Spit Poski, Kutangda, Chayolabagi Manungda Aiba Cherol Adu, Yohan Kinaba, Khanghankhre, Lakliba October Taratarukta Wakat Asigi hearing, Chatanaba Matam Lepki, Hiramasida, Manipur Home Guard Employees Welfare Association, the President Y Manginahai, Home Guard Personnel Sing Asi. Manipur Home Guard Act 1989 amadi Manipur Home Guard Rule 2022 gi makhada leiba tokhaiba organization amani adum oinamak tokhaiba organization ama oirabasu Home Guard personnel sing asi Manipur Police Department gi mityeng makhada mathau tawi Police Department asi RTI Act ki makhada senja thumja natraga miyoibagi hakpu khongaw nabanatana atai hiram singda komthokpa leibana wakat adu Yaroi, Manipur State Information Commission na Pirakpa Paokhum aduna personal singi marakta chamamnaba amathoki masida maram oiraga hiramasida meeting jangbi naba amuk hana High Court of Manipur da wakat khibani haiki Home Guard personnel se tasengna magi commandant general legedami haiba Home Guard Act and rule masagi leijariba puna maksi kanthoga police Assam Police Manual Eki Makada Salariba Police ki Makada Labani Muhaiba Moina control Dobuni Muhaiba Ekoi the pain the ba Yamna Nongaitaba Paokhum Masip Konganaba Awabasi Konaba Honorable High Court of Manipur High Jabani High Court and Narang Potisama issue of the Chayol Marigi Manungda Paokhum Piraknaba Manipur Sarkargi Home Commissioner Aduga Commandant Home Guard Loina Information Commission gi Commissioner gi Matakta Mokoi the notice issue of Vigre Hairiba asi asengba ama High Court of Manipur dagi asengba Paokhum ama phangaba kanda organization asigi Home Guard ase makhatana maratana ningthijana leiba yani haibase ekoi gi chetna thajaba ama leijadana aina PI akano asi High Court ri petition ase thajaba